ꯑꯋꯥ ꯃꯩꯁꯥ ꯀꯌꯥ ꯈꯥꯡꯗꯨꯅ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯔꯤꯐ꯭ꯌꯨꯖꯤ ꯑꯃꯒꯨꯝꯅ ꯆꯍꯤ 2 ꯃꯈꯥꯏ ꯇꯨꯝꯐꯝ ꯆꯥꯐꯝ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯅ ꯃꯩꯊꯛꯇ ꯉꯧꯔꯒ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯝꯇ ꯊꯧꯁꯥꯕꯤꯗꯅ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯗꯤ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄꯥꯜꯂꯤꯕ ꯔꯦꯁꯤꯗꯦꯟ ꯔꯨꯜꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤꯅ ꯏꯊꯥ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗ ꯃꯄꯨꯡ ꯐꯥꯅ ꯃꯤꯌꯥꯝꯗ ꯃꯥꯡꯖꯧꯅꯅ ꯀꯔꯤꯝꯇ ꯂꯥꯎꯊꯣꯛꯄ ꯇꯧꯗꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ 2025 ꯑꯁꯤ ꯁꯤꯜꯂꯒꯅꯤ ꯍꯥꯏꯗꯅ ꯊꯧꯔꯥꯡ ꯇꯧꯔꯛꯄꯁꯤ ꯎꯕꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ IDPꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯛꯄꯤꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯀꯣꯀꯣꯃꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯀꯥꯟꯗ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯀꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯑꯗꯨꯒꯨꯝꯂꯕ ꯊꯧꯔꯥꯡ ꯑꯃꯈꯛꯅꯤ ꯍꯥꯏꯕꯁꯤ ꯈꯟꯖꯕꯗꯒꯤ ꯀꯣꯀꯣꯃꯤꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯕꯣꯏꯀꯣꯠ ꯇꯧꯖꯈ꯭ꯔꯦ꯫ ꯕꯣꯏꯀꯣꯠ ꯇꯧꯅ ꯇꯧꯅ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯃꯔꯨꯑꯣꯏꯅ ꯔꯦꯁꯤꯗꯦꯟ ꯔꯨꯜꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯊꯧꯔꯥꯡꯁꯤꯡ ꯇꯧꯁꯤꯜꯂꯛꯄ ꯂꯦꯞꯇꯕ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒ ꯁꯝꯅꯗ꯭ꯔꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯒꯨꯝꯅ ꯑꯦꯛ ꯇꯧꯔꯛꯄ ꯊꯕꯛ ꯇꯧꯔꯛꯄ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ꯫ ꯃꯗꯨꯒꯤ ꯄꯦꯟꯗꯕꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯂꯥꯛꯂꯤꯕ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯡ 10 ꯑꯁꯤꯗ ꯑꯩꯈꯣꯏ IDP ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯑꯄꯨꯟꯕ ꯀꯃꯤꯇꯤ ꯃꯌꯥꯝ ꯑꯃꯗꯨꯅ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯃꯥꯁ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯇꯧꯒꯅꯤ ꯍꯥꯏꯗꯅ ꯂꯥꯎꯊꯣꯛꯄꯤꯔꯛꯏꯕ ꯑꯁꯦ ꯃꯁꯤꯗ ꯀꯣꯀꯣꯃꯤꯅꯁꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯃꯥꯁ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯁꯔꯨꯛ ꯌꯥꯁꯤꯟꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯔꯨꯛ ꯌꯥꯔꯀꯥꯟꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 2025ꯒꯤ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯁꯤꯟꯕ ꯐꯦꯁꯇꯤꯚꯦꯜ ꯅꯠꯇꯦ, ꯃꯤꯌꯥꯝ ꯁꯔꯨꯛ ꯌꯥꯒꯗꯕ ꯐꯦꯁꯇꯤꯚꯦꯜ ꯅꯠꯇꯦ, ꯃꯁꯤ ꯂꯩꯉꯥꯛꯅ ꯂꯩꯉꯥꯛ ꯈꯛꯇꯒꯤ ꯁꯤꯟꯖꯕ ꯑꯗꯨꯒꯨꯝꯕ ꯐꯦꯁꯇꯤꯚꯦꯜꯅꯤ, ꯃꯁꯤ ꯃꯤꯌꯥꯝꯒ ꯁꯝꯅꯗꯦ ꯍꯥꯏꯕ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯃꯦꯁꯦꯖ ꯑꯃ ꯇꯥꯡ 10ꯁꯤꯗ ꯄꯤꯒꯅꯤ ꯍꯥꯏꯗꯅ IDPꯁꯤꯡꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯄ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯣꯔꯦꯜ ꯁꯄꯣꯔꯠ ꯑꯃꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯁꯣꯂꯤꯗꯥꯔꯤꯇꯤ ꯎꯠꯄ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯏꯁꯥ ꯁꯔꯨꯛ ꯌꯥꯁꯤꯟꯗꯨꯅ ꯍꯥꯏꯔꯤꯕ IDPꯁꯤꯡꯒꯤ ꯄꯦꯟꯗꯕꯁꯤꯡ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯆꯪꯉꯤ ꯍꯥꯏꯕꯁꯤꯃ ꯑꯍꯥꯟꯕ ꯃꯛꯇꯗ ꯊꯝꯖꯔꯤ꯫ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯏꯔꯩꯆꯥ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ